ꯃꯌꯥꯝꯒꯤꯗꯃꯛ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯍꯤꯡꯁꯤꯒꯤ ꯀꯨꯝꯍꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ ꯄꯥꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯂꯦ꯫ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯏꯁꯥꯗ ꯑꯃꯐꯥꯎ ꯈꯪꯖꯗꯦ꯫ ꯏꯁꯥꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯇꯤ ꯏꯁꯥꯗ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯏ꯫ ꯅꯨꯡꯉꯥꯏꯕꯒꯨꯝ ꯂꯦꯡꯗꯅ ꯁꯨꯃꯥꯡꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯤ ꯇꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯏꯁꯥꯗ ꯊꯤꯡꯂꯛꯄꯒꯨꯝ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯐꯥꯎꯈꯤ꯫ ꯑꯩꯅ ꯀꯤꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯏ꯫ ꯑꯗꯨꯒꯗꯤ ꯂꯥꯝꯂꯛꯂꯤꯕ ꯊꯤꯡꯂꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥꯅ "ꯀꯩꯗꯧꯔꯦ? ꯑꯍꯤꯡꯁꯤꯗ ꯅꯇꯣꯝꯇ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤꯁꯤꯅ?" ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯂꯤ꯫ "ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅ ꯊꯣꯛꯂꯛꯄꯅꯦ. ꯂꯥꯛꯑꯣ ꯆꯪꯂꯁꯦ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯩꯅ ꯌꯦꯡꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯝ ꯃꯅꯨꯡꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯌꯨꯝ ꯁꯦꯝꯖꯤꯟ ꯈꯣꯠꯆꯤꯟꯕꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯏ꯫ ꯆꯥꯛ ꯉꯟꯅ ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯊꯔꯨꯔꯕꯅꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯒꯤ ꯃꯤꯅꯤꯠ 30ꯃꯨꯛ ꯋꯥꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯃꯨꯡꯗꯨꯗ ꯐꯅ ꯀꯨꯏꯅ ꯇꯨꯝꯕ ꯌꯥꯔꯝꯗꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯍꯣꯠꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯨꯝꯊꯕꯗꯤ ꯀꯔꯤꯁꯨ ꯌꯥꯈꯤꯗꯦ꯫ ꯇꯨꯝꯕ ꯌꯥꯃꯟꯗꯕꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯅꯠꯇꯦ꯫ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯑꯍꯤꯡ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗ ꯃꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯕꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯀꯤꯕ ꯄꯣꯛꯂꯛꯄꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯣꯠ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯆꯤꯡꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯁꯥꯒꯤ ꯃꯤꯍꯨꯟꯗꯨ ꯀꯟꯅ ꯆꯣꯡꯂꯛꯂꯤꯕꯅꯤ꯫ ꯃꯈꯣꯜꯗꯨ ꯃꯁꯥꯅ ꯇꯥꯖꯔꯦ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯍꯨꯔꯥꯟꯕꯗꯨ ꯐꯥꯗ ꯌꯥꯗꯦ ꯈꯟꯗꯣꯛꯏ꯫ ꯃꯈꯣꯜ ꯃꯋꯥꯗꯨ ꯊꯣꯛꯍꯟꯗ ꯃꯈꯩ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯗꯨꯒꯗꯤ ꯐꯤ ꯐꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯂꯤꯕ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯑꯃ ꯐꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯁꯥꯅ ꯎꯔꯛꯏ꯫ ꯆꯪꯁꯤꯜꯂꯗꯨꯅ ꯐꯤ ꯑꯗꯨ ꯂꯧꯏ꯫ ꯑꯗꯨꯒ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ, "ꯀꯅꯥꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯂꯩꯇꯦꯅ." ꯑꯗꯨꯒꯗꯤ ꯇꯨꯡꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯂꯩꯔꯛꯄꯅꯦ ꯅꯪꯒꯤꯅꯦ ꯍꯥꯏꯅ. ꯐꯖꯕ꯭ꯔꯥ?" ꯅꯨꯄꯥ ꯑꯗꯨ ꯄꯥꯏꯔꯤꯕ ꯄꯣꯠꯇꯨ ꯀꯔꯝꯅ ꯃꯈꯥꯗ ꯊꯥꯗꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯛꯏ꯫ "ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯏꯃꯥꯅ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯦ. ꯈꯨꯗꯩꯁꯦ ꯐꯖꯗ꯭ꯔꯣ? ꯃꯈꯥꯗ ꯇꯥꯔꯦꯅꯦꯍꯦ, ꯃꯣꯠꯄ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯩ ꯑꯗꯨꯁꯨ ꯈꯨꯡꯒꯠꯂꯝꯃꯤ꯫ ꯐꯤ ꯑꯗꯨ ꯂꯧꯈꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯝꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯃꯁꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯠꯄ ꯑꯃꯠꯇ ꯐꯠꯇ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯅ, "ꯂꯥꯛꯑꯣꯅꯦ, ꯀꯨꯏꯅ ꯃꯄꯥꯟꯗ ꯂꯩꯒꯅꯨ. ꯏꯃꯥꯒ ꯆꯪꯃꯤꯟꯅꯈ꯭ꯔꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯏ꯫ ꯃꯉꯥꯜꯗꯤ ꯅꯨꯄꯤꯗꯨꯕꯨ ꯃꯃꯥꯅꯤ ꯍꯥꯏꯅ ꯊꯥꯖꯧ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯁꯑꯣꯡ ꯁꯕꯥꯜ ꯑꯗꯨ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯥꯅꯤ ꯍꯥꯏꯅ ꯊꯥꯖꯧ ꯌꯥꯗ꯭ꯔꯤꯕ? ꯑꯉꯛꯄꯅꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯑꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯕꯤꯗ, "ꯇꯨꯝꯂꯨꯔꯣ ꯌꯥꯔꯦ, ꯊꯦꯡꯂꯦ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯐꯕꯨꯡ ꯇꯝꯅ ꯆꯪꯈꯤ꯫ ꯃꯉꯥꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯕꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯈꯨꯗꯩ ꯂꯧꯈꯠꯄꯗ ꯎꯔꯛꯈꯤꯕ ꯈꯨꯠꯁꯥ ꯑꯗꯨ ꯃꯃꯤꯠꯇ ꯑꯃꯨꯛ ꯎꯔꯛꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯈꯨꯠꯇꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥꯅꯦ? ꯋꯥꯍꯪ ꯀꯌꯥ ꯃꯁꯥ ꯃꯇꯣꯝꯗ ꯍꯪꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯁꯣꯐꯥ ꯑꯃꯗ ꯐꯝꯂꯤꯉꯩ ꯃꯃꯥꯅ ꯆꯥ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯋꯥꯔꯝꯂꯅꯤꯁꯦ. ꯆꯥꯁꯤ ꯊꯛꯎ. ꯆꯥꯛꯇꯤ ꯈꯔ ꯊꯦꯡꯅ ꯆꯥꯁꯤꯀꯣ." ꯃꯉꯥꯜꯅ ꯑꯃꯨꯛ, "ꯏꯃꯥ, ꯉꯔꯥꯡꯒꯤ ꯈꯨꯗꯩꯗꯨ ꯄꯨꯊꯣꯔꯛꯑꯣ. ꯃꯈꯥꯗ ꯇꯥꯈꯤꯕꯒꯤ ꯃꯣꯠꯂꯝꯒꯅꯤꯌꯦ. ꯑꯩ ꯁꯨꯗꯣꯛꯄꯤꯔꯛꯑꯒꯦ."
ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯏꯃꯥ ꯑꯃꯨꯛ ꯉꯥꯏꯅꯗ꯭ꯔꯁꯨ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦꯍꯦ ꯀꯥꯏꯗꯒꯤ ꯈꯨꯗꯩꯅꯣ ꯉꯔꯥꯡꯒꯤ ꯈꯨꯗꯩ ꯍꯥꯏꯁꯤꯕꯨ ꯏꯃꯥꯗꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯅꯦ ꯃꯉꯥꯜ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯇꯁꯦꯡꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯥꯅ ꯎꯈꯤꯕꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯂꯥꯝꯂꯛꯑꯒ ꯑꯃꯨꯛ ꯏꯃꯥ ꯅꯪꯒꯤ ꯉꯔꯥꯡꯒꯤ ꯐꯨꯔꯤ ꯃꯌꯥꯝꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯐꯔꯤꯅꯣꯕ ꯍꯥ ꯑꯁꯨꯛ ꯊꯨꯅ ꯐꯔꯝꯃꯤꯁꯦ ꯃꯃꯥꯅ ꯀꯩꯅꯣꯅꯦ ꯀꯥꯏꯗꯒꯤ ꯐꯨꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯗꯅ ꯑꯉꯥꯡ ꯃꯆꯥ ꯁꯥꯔꯤꯗ꯭ꯔꯣ ꯅꯪꯕꯣ ꯉꯥꯎꯁꯤꯟꯅꯅꯨ ꯍꯥꯏꯁꯤꯅꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯀꯣ ꯉꯥꯎꯁꯤꯟꯅꯅꯨ ꯀꯩ ꯀꯥꯟꯅꯅꯕ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯃꯥꯗꯨꯁꯨ ꯊꯣꯛꯈꯤ ꯃꯉꯥꯜ ꯀꯔꯤꯅꯣ ꯉꯔꯥꯡ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯃꯪ ꯑꯣꯏꯔꯖꯥꯠꯂꯥ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯃ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯗꯅ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩ ꯑꯃꯨꯛꯇ ꯄꯨꯟꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯄꯨꯜꯂꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯂꯒ ꯃꯌꯥꯝꯗꯨ ꯀꯥꯏꯅꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯈꯤ ꯊꯣꯡꯒꯥꯜꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯈꯤꯇ ꯄꯤꯔꯛꯑꯣꯅ ꯅꯤꯔꯛꯁꯅꯤꯀꯣ ꯃꯉꯥꯜꯅ ꯍꯣꯏꯗ ꯅꯤꯔꯛꯂꯒꯅ ꯈꯔ ꯄꯤꯔꯝꯕ ꯍꯥꯏꯗꯨꯅꯦ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗꯅꯤ ꯍꯤꯗꯥꯛ ꯈꯔ ꯊꯛꯆꯤꯜꯂꯛꯄꯒꯤ ꯃꯁꯥꯗꯨꯁꯨ ꯑꯀꯤ ꯑꯈꯪ ꯂꯩꯇ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯛꯂꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯣꯏꯗꯕꯒꯤ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯣꯡꯕꯒꯨꯝ ꯈꯪꯍꯧꯗꯅ ꯈꯪꯂꯨꯝꯂꯨꯝꯂꯛꯏ ꯃꯉꯥꯜꯅ ꯀꯅꯥꯅꯣ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯥꯏꯀꯜꯒ ꯇꯣꯡꯂꯛꯏꯁꯦ ꯄ꯭ꯔꯄ ꯀꯨꯝꯍꯧꯖꯧ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯔꯛꯁꯅꯤꯀꯣ ꯇꯨꯡꯗꯒꯤ ꯃꯈꯨꯠ ꯁꯥꯡꯗꯣꯔꯛꯇꯨꯅ ꯁꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯂꯤꯊꯤꯟ ꯑꯃꯗ ꯂꯥꯝꯂꯛꯏ ꯂꯥꯝꯊꯣꯔꯛꯏꯕ ꯃꯈꯨꯠꯇꯨꯗ ꯃꯉꯥꯜꯅ ꯀꯅꯥꯅꯣ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯥꯏꯀꯜ ꯇꯣꯡꯂꯛꯏꯁꯦ ꯍꯥ ꯀꯅꯥꯅꯣ ꯂꯥꯝꯊꯣꯔꯛꯂꯤꯕ ꯃꯈꯨꯠꯇꯨꯗ ꯃꯉꯥꯜꯅ ꯐꯠ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯩ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯂꯦꯝꯅ ꯆꯥꯅꯤꯡꯉꯤꯅꯣ ꯈꯪꯗꯦ ꯍ ꯆꯥꯅꯤꯡꯉꯗꯤ ꯂꯩꯔ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯈꯪꯍꯧꯗꯦ ꯁꯥꯏꯀꯜ ꯑꯗꯨ ꯂꯪꯂꯛꯄꯗ ꯋꯥꯄꯜ ꯃꯈꯣꯡ ꯑꯃꯗ ꯁꯨꯗꯦꯛ ꯅꯥꯇꯦꯛ ꯇꯧꯔꯒ ꯇꯥꯏ ꯃꯉꯥꯜ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞ ꯑꯗꯨ ꯑꯃꯨꯛꯇꯪꯗ ꯄꯦꯟꯅ ꯆꯤꯡꯂꯒ ꯃꯩꯈꯨꯗꯨꯁꯨ ꯀꯥꯝꯊꯣꯔꯛꯏ ꯁꯥꯏꯀꯜꯗꯨꯅꯦ ꯃꯁꯥꯗꯨꯅꯦ ꯀꯩꯅꯦ ꯄꯨꯟꯅ ꯍꯧꯒꯠꯀꯦ ꯇꯧꯏ ꯑꯗꯨꯒ ꯂꯥꯏꯅꯤ ꯀꯥꯏꯅꯒ ꯁꯥ ꯄꯤꯗꯕꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯕ꯭ꯔꯣ ꯍ ꯄꯛꯆꯗꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯨꯔꯨꯞꯇꯨ ꯑꯃꯨꯛ ꯆꯤꯡꯏ ꯑꯗꯨꯒ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯐꯅ ꯁꯥꯡꯅ ꯊꯧꯔꯛꯏ ꯃꯌꯨꯝ ꯌꯧꯒꯗꯕ ꯂꯝꯕꯤꯗꯨꯗꯤ ꯅꯠꯇꯦ ꯃꯐꯝ ꯈꯪꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯊꯧꯔꯛꯏ ꯏꯁꯩꯀꯥꯁꯨ ꯉꯪꯂꯗꯨꯅ ꯃꯃꯩ ꯊꯪꯗꯗꯤ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯒꯗꯕ ꯂꯝꯕꯤꯗꯨ ꯇꯥꯔꯛꯏ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏ ꯑꯗꯥꯏꯗꯅꯤ ꯐꯖꯈ꯭ꯔꯕꯤ ꯅꯤꯡꯊꯤꯔꯕꯤ ꯅꯨꯖꯥ ꯈꯔ ꯅꯤꯡꯊꯤꯕ ꯁꯥꯊꯦꯛ ꯇꯝꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯔꯛꯂꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯑꯃꯨꯛ ꯏꯁꯇꯦꯜ ꯍꯥꯏꯊꯗꯨꯅ ꯉꯥꯛꯂꯒ ꯊꯅꯝꯃꯤ ꯅꯤꯡꯒ꯭ꯔꯥꯡꯒ ꯐꯝꯂꯗꯨꯅ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯈꯨꯠꯇꯨ ꯊꯝꯂꯒ ꯌꯦꯡꯂꯒ ꯉꯛꯄꯒꯤ ꯃꯑꯣꯡꯗ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯌꯥꯗ ꯐꯖꯔꯕ ꯁꯥꯊꯦꯛꯇꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯄꯩꯁꯥꯒ ꯊꯥꯕꯤꯒꯦꯒꯅꯦ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯁꯤꯕꯨ ꯀꯗꯥꯏ ꯑꯩꯒꯤ ꯃꯅꯤꯕꯦꯛꯇꯨꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨꯗ ꯍꯨꯝꯃꯤ ꯂꯥꯝꯊꯣꯔꯛꯂꯤꯕ ꯃꯈꯨꯠꯇꯨꯗ ꯃꯉꯥꯜꯅ ꯐꯠ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯩ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯂꯦꯝꯅ ꯆꯥꯅꯤꯡꯉꯤꯅꯣ ꯈꯪꯗꯦ ꯍ ꯆꯥꯅꯤꯡꯉꯗꯤ ꯂꯩꯔ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯈꯪꯍꯧꯗꯦ ꯁꯥꯏꯀꯜ ꯑꯗꯨ ꯂꯪꯂꯛꯄꯗ ꯋꯥꯄꯜ ꯃꯈꯣꯡ ꯑꯃꯗ ꯁꯨꯗꯦꯛ ꯅꯥꯇꯦꯛ ꯇꯧꯔꯒ ꯇꯥꯏ ꯃꯉꯥꯜ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞ ꯑꯗꯨ ꯑꯃꯨꯛꯇꯪꯗ ꯄꯦꯟꯅ ꯆꯤꯡꯂꯒ ꯃꯩꯈꯨꯗꯨꯁꯨ ꯀꯥꯝꯊꯣꯔꯛꯏ ꯁꯥꯏꯀꯜꯗꯨꯅꯦ ꯃꯁꯥꯗꯨꯅꯦ ꯀꯩꯅꯦ ꯄꯨꯟꯅ ꯍꯧꯒꯠꯀꯦ ꯇꯧꯏ ꯑꯗꯨꯒ ꯂꯥꯏꯅꯤ ꯀꯥꯏꯅꯒ ꯁꯥ ꯄꯤꯗꯕꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯕ꯭ꯔꯣ ꯍ ꯄꯛꯆꯗꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯨꯔꯨꯞꯇꯨ ꯑꯃꯨꯛ ꯆꯤꯡꯏ ꯑꯗꯨꯒ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯐꯅ ꯁꯥꯡꯅ ꯊꯧꯔꯛꯏ ꯃꯌꯨꯝ ꯌꯧꯒꯗꯕ ꯂꯝꯕꯤꯗꯨꯗꯤ ꯅꯠꯇꯦ ꯃꯐꯝ ꯈꯪꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯊꯧꯔꯛꯏ ꯏꯁꯩꯀꯥꯁꯨ ꯉꯪꯂꯗꯨꯅ ꯃꯃꯩ ꯊꯪꯗꯗꯤ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯒꯗꯕ ꯂꯝꯕꯤꯗꯨ ꯇꯥꯔꯛꯏ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏ ꯑꯗꯥꯏꯗꯅꯤ ꯐꯖꯈ꯭ꯔꯕꯤ ꯅꯤꯡꯊꯤꯔꯕꯤ ꯅꯨꯖꯥ ꯈꯔ ꯅꯤꯡꯊꯤꯕ ꯁꯥꯊꯦꯛ ꯇꯝꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ
ꯊꯧꯔꯛꯂꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯑꯃꯨꯛ ꯏꯁꯇꯦꯜ ꯍꯥꯏꯊꯗꯨꯅ ꯉꯥꯛꯂꯒ ꯊꯅꯝꯃꯤ꯫ ꯅꯤꯡꯒ꯭ꯔꯥꯡꯒ ꯐꯝꯂꯗꯨꯅ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯈꯨꯠꯇꯨ ꯊꯝꯂꯒ ꯌꯦꯡꯂꯒ ꯉꯛꯄꯒꯤ ꯃꯑꯣꯡꯗ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯌꯥꯗ ꯐꯖꯔꯕ ꯁꯥꯊꯦꯛꯇꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯄꯩꯁꯥꯒ ꯊꯥꯕꯤꯒꯦꯒꯅꯦ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯁꯤꯕꯨ ꯀꯗꯥꯏ ꯑꯩꯒꯤ ꯃꯅꯤꯕꯦꯛꯇꯨꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨꯗ ꯍꯨꯝꯃꯤ꯫ ꯃꯃꯥ ꯊꯝꯕꯥꯜꯅ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯏꯍꯥꯛ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯨ, ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯄꯥꯜ ꯊꯣꯛꯂꯛꯀꯅꯨꯀꯣ, ꯏꯃꯥ ꯀꯨꯏꯔꯛꯑꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯝꯕꯥꯜ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯥꯗꯤ ꯃꯌꯨꯝ ꯃꯅꯨꯡꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯝꯕꯥꯜꯒ ꯃꯥꯏꯕꯗꯨꯒꯅ ꯃꯆꯥꯅꯨꯄꯥ ꯃꯥꯡꯈꯤꯕꯒꯤ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯃꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯋꯥꯡꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯀꯞꯂꯗꯨꯅ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯀꯨꯝꯃꯛꯑꯣ, ꯑꯗꯨꯛ ꯋꯥꯡꯕ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤ ꯅꯪꯅ ꯀꯃꯥꯏꯅ ꯀꯥꯔꯤꯅꯣ? ꯃꯥꯏꯕꯗꯨꯅ ꯏꯆꯟ ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯞꯀꯅꯨꯁꯦ꯫ ꯃꯥꯏꯕꯗꯨꯅ ꯀꯩꯅꯣ ꯃꯆꯤꯟꯗꯨꯗ ꯁꯣꯜꯂꯒ ꯃꯉꯥꯜꯕꯨ ꯀꯧꯊꯩ꯫ ꯃꯉꯥꯜꯁꯨ ꯀꯨꯝꯂꯛꯂꯦ꯫ ꯃꯥꯏꯕꯗꯨꯅ ꯀꯔꯤꯅꯣ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯉꯥꯜꯕꯨ ꯃꯁꯥꯗ ꯈꯥꯝꯂꯒ ꯋꯥꯍꯪ ꯈꯔ ꯍꯪꯂꯦ꯫ ꯅꯪꯗꯤ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤ ꯀꯅꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯀꯥꯏꯅꯣ? ꯍꯥ ꯍꯥꯏꯌꯨ꯫ ꯃꯉꯥꯜ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯀꯥꯔꯤꯅꯦ꯫ ꯊꯝꯕꯥꯜꯅ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯂꯤꯁꯤ ꯇꯥꯗ? ꯍꯥ ꯏꯕꯨꯡꯉꯣꯅ ꯉꯥꯡꯂꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ? ꯃꯥꯏꯕꯗꯨꯅ ꯅꯪ ꯁꯥꯔꯒ ꯅꯆꯥꯅꯨꯄꯥꯁꯤ ꯑꯃꯨꯛ ꯌꯨꯝꯁꯤꯗꯒꯤ ꯀꯧꯊꯣꯛꯏꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ, ꯄꯥꯈꯠꯀꯅꯨꯁꯦ, ꯑꯩ ꯇꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯄꯤꯛꯊꯅ ꯏꯁꯤꯡ ꯑꯁꯤꯡꯕ ꯍꯩꯔꯒ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯁꯣꯜꯂꯗꯨꯅ ꯏꯁꯤꯡꯗꯨꯗ ꯀꯟꯅ ꯀꯥꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯁꯤ ꯊꯛꯆꯤꯜꯂꯨ, ꯀꯩꯁꯨ ꯇꯧꯔꯔꯣꯏ꯫ ꯃꯉꯥꯜꯅ ꯃꯃꯥꯒꯤ ꯇꯨꯡꯗ ꯂꯩꯔꯒ ꯊꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜ ꯀꯩꯁꯨꯝ ꯇꯧꯔꯣꯏꯅꯦꯍꯦ, ꯁꯦ ꯊꯛꯆꯤꯜꯂꯨ, ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗꯨ ꯄꯤꯔꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯏꯆꯥ ꯉꯥꯏꯀꯣ, ꯇꯍꯥꯅꯨ, ꯂꯥꯏꯁꯤ ꯃꯔꯩ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯉꯥꯜ ꯀꯔꯤꯒꯤ ꯂꯥꯏ? ꯀꯔꯤꯒꯤ ꯃꯔꯩ ꯀꯜꯂꯤ ꯍꯥꯏꯅꯣꯕ? ꯍꯥ ꯀꯥꯏꯗꯩ ꯃꯔꯩ ꯀꯟꯕꯅꯣꯕ? ꯑꯩꯅ ꯊꯛꯑꯣꯏ ꯍꯥꯏꯔꯗꯤ ꯊꯛꯑꯣꯏ꯫ ꯅꯪꯅ ꯑꯗꯨꯗ ꯁꯤꯆꯤꯟꯈꯤꯕ ꯇꯤꯟ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯦ꯫ ꯃꯥꯏꯕꯗꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯩ ꯀꯟꯈ꯭ꯔꯦꯗꯀꯣ, ꯑꯁꯤ ꯊꯛꯑꯣꯗꯤ ꯊꯛꯎꯗꯅ꯫ ꯊꯝꯕꯥꯜ ꯃꯆꯥꯕꯨ ꯅꯝꯗꯅ ꯏꯁꯤꯡ ꯄꯤꯊꯛꯏ꯫ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯛꯈꯤꯕꯒ ꯃꯉꯥꯜꯗꯨ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯇꯨꯊꯔꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯏꯆꯟꯅꯨꯄꯤ ꯅꯆꯥꯅꯨꯄꯥꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯐꯖꯅ ꯍꯤꯞꯊꯍꯟꯁꯤ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜꯕꯨ ꯄꯨꯁꯤꯟꯕꯤꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯏꯆꯟ ꯉꯁꯤꯒꯤꯗꯤ ꯇꯨꯝꯗꯕꯤꯗ ꯑꯉꯥꯡ ꯑꯁꯤ ꯁꯦꯟꯅꯕꯤꯔꯣ, ꯑꯍꯤꯡꯗ ꯑꯃꯨꯛ ꯃꯄꯥꯟ ꯊꯣꯛꯂꯒ ꯆꯠꯈ꯭ꯔꯕꯗꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯟꯅꯔꯅꯤ꯫ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯑꯗꯨꯁꯨ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯂꯝꯕꯤꯗ ꯆꯠꯅ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯅꯦ ꯑꯁꯨꯛ ꯃꯔꯩ ꯀꯟꯕ ꯂꯥꯏꯁꯤꯕꯨ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤꯍꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯤꯡꯁꯤꯒꯤ ꯀꯨꯝꯍꯩ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ꯫